Health workers sing Amadi patient party ki Marakta THOKLIBA Thokhan-Ningdaba Thoudok Shing Asi Yengsinba Mathou Tai HAINA Family Welfare Director Dr. TOMCHA KHUMAN PHONGDOKRAKLI Wafam asi ngasi Lamboi Khonang Khongda Leiba Trade and Expo Center Hangiba Relief Camp da Pangthokpa World Health Day gi thorom da mahakna phongdokhibani Indian Medical Association Imam Manipuri State Branch Sinduna Pangthokpa thorom aduga mari leinana Dr. TOMCHA KHUMAN hai Lengak asina ana layang da makhal kaya gi thaushil kaya paikatlabasu maram ama natraga maram amana thaushil sing asige khudong chaba phangdaba kaya leide masi aikhoina phanghanna ba honaba tangai fade ngasi pangthokliba thoram asigi nunggi oiba wakhalonde ai hakshel ge phangfam thokpa khudingmak aikhoina phanggadabani haiba asine health workers sing amadi laying ba lakliba patient party singe marakta thokliba Thokhan-Ningdaba Thoudok Shing Asi Yengsinba Mathou Tai Wakal tanadabadagi Thoudok ama thokpada patient party singna hospital ge pojai thugaibana chingba tawriba sing ase aikhoigi ni khanduna tawbiganu haida mahana makha takhe Thoram aduda family welfare ge director Dr. TOMCHA KHUMAN Imam Manipuri State Branch ge president Dr. R.K. Lenin Singh amade Dr. Chamaromna saruk yakhe Kumsi sahi 2024 ki World Health Day ki theme di My Health My Right haibani I have hakchang phana laina bagi damakta aina phangam thokpa kaya to phamjaba haibase aigi hakni aigi right ni haibani matang asida aikoi sima su khangi madudi sarkar ki tongan tongan wa haksel ki kayak si haksel ki thoram si mayam ama lingkhatuna su siam saduna thamlaga su Hibam ama natraga ama dagi mafam khara yoksinba ngamdaba sithang nanda thokpa mayam ado nahongna ahenba focus tawbagi tangai phandaba nei haiba paujel amasu yauri